ꯃꯌꯥꯝ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯃꯨꯗ꯭ꯔꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯀꯣ. ꯑꯗꯣ ꯉꯁꯤꯁꯤꯅ ꯑꯩ ꯉꯁꯤ ꯍꯥꯏꯖꯗꯣꯏꯁꯤꯅꯀꯣ ꯀꯣꯔꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔ ꯂꯩꯌꯦꯕꯀꯣ. ꯃꯣꯏꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔ ꯀꯣ. ꯃꯣꯏꯅ ꯀꯣꯂꯦꯖꯇꯨꯅ ꯄꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯏꯟꯗꯤꯕꯤꯖꯨꯋꯦꯂꯤ ꯑꯣꯏꯅ ꯀꯣꯂꯦꯖꯇꯨꯅ ꯄꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞꯅꯦꯕ ꯁꯤꯅ. KGSP ꯅꯠꯇꯦꯕꯀꯣ, ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯅꯠꯇꯕ, ꯉꯁꯥꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯅ ꯄꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞꯅꯦꯕ. ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯔꯛꯀꯦ. ꯀꯣꯂꯦꯖꯁꯦ ꯈꯔ ꯂꯩꯌꯦꯕꯀꯣ. KAIST ꯂꯩꯔꯦ, KAIST ꯅꯀꯣ, ꯃꯣꯏ ꯀꯣꯔꯤꯌꯥꯟ ꯑꯦꯗꯚꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯅꯀꯣ. ꯃꯥꯅ ꯈ꯭ꯋꯥꯏ ꯆꯥꯎꯕꯗꯨꯅꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯏꯕ ꯀꯣꯂꯦꯖꯅꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯗ, ꯀꯣꯔꯤꯌꯥꯗ ꯍꯧꯖꯤꯛꯀꯤ KAIST ꯍꯥꯏꯁꯦ. ꯑꯦꯗꯃꯤꯁꯟ ꯐꯪꯕ ꯈꯔꯗꯤ ꯋꯥꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯣꯏ ꯀꯣꯔꯤꯌꯥꯟ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯔꯣ, ꯑꯗꯩꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯔꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ GIST ꯂꯩꯔꯦ, ꯑꯗꯩꯗꯤ DGIST ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ. ꯃꯃꯥꯡꯗ GG ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝꯁꯤꯅ, ꯉꯁꯥꯏꯒꯤ ꯑꯃ KAISTꯕꯨꯗꯤ ꯀꯣꯔꯤꯌꯥ ꯍꯥꯏꯈ꯭ರೆ, ꯑꯇꯩ G가 ꯍꯥꯏꯁꯤꯅ ꯃꯣꯏ ꯒ꯭ꯋꯥꯡꯖꯨ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ, ꯃꯣꯏꯒꯤ ꯂꯝ ꯃꯃꯤꯡꯗꯣ ꯑꯗꯨ ꯑꯣꯏꯔꯛꯄꯅꯦꯕꯀꯣ. ꯑꯩ GIST ꯂꯩꯔꯦ, DGIST ꯂꯩꯔꯦ. ꯑꯗꯨꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯗꯨꯒꯤ ꯑꯩ ꯀꯩ ꯍꯥꯏꯅꯤ, ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯤꯡꯛ ꯃꯌꯥꯝꯗꯣ ꯑꯩ ꯃꯈꯥꯗ ꯍꯥꯞꯄꯝꯒꯦ ꯍꯣꯔꯦꯟ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ. ꯑꯗꯨ ꯂꯩꯔꯦ. ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯕ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯍꯥꯏꯖꯒꯦꯕ. ꯑꯗꯨꯒ ꯀꯣꯂꯦꯖ ꯈꯨꯗꯤꯡꯒꯤ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯌꯥꯎꯏꯀꯣ. ꯁꯝꯅ ꯍꯥꯏꯔꯕꯗ UNIST ꯑꯅꯁꯨ ꯑꯃ ꯂꯩꯔꯤꯀꯣ. ꯑꯗꯣ ꯁꯤ ꯃꯥꯟꯅꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯃꯥꯟꯅꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯄꯩꯁꯥ ꯁ꯭ꯇꯥꯏꯄꯦꯟꯗ ꯈꯦꯠꯅꯔꯛꯄꯒꯨꯝꯕ, ꯑꯗꯩꯗꯤ ꯑꯃꯗꯅ ꯑꯃ ꯍꯦꯟꯕꯒꯨꯝꯕ, ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯥꯛꯀꯅꯤꯕ. ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯑꯩꯅ ꯁꯨꯝ ꯈꯪꯕꯗꯣ ꯍꯥꯏꯖꯔꯛꯑꯒꯦ. ꯍꯧꯖꯤꯛꯀꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯀꯣꯂꯦꯖ ꯃꯌꯥꯝꯁꯤꯗ ꯊꯥꯕ ꯃꯇꯝꯁꯤꯗ, ꯁꯤꯒꯤ ꯀꯣꯂꯦꯖꯇ ꯊꯥꯕꯁꯤꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞꯇ ꯑꯗꯨꯝ ꯊꯥꯗꯣꯔꯝꯅꯦꯕ. ꯅꯪ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯅ ꯃꯦꯟꯁꯟ ꯇꯧꯔꯔꯣꯏꯕ. ꯅꯪ ꯇꯝꯕ ꯍꯥꯏꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞꯇ ꯑꯗꯨꯝ ꯇꯝꯗꯣꯏꯅꯦꯕꯀꯣ. ꯅꯪ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯣꯏꯅ ꯅꯪꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯇꯝꯗꯣꯏꯅꯦꯕ. ꯐꯤ ꯊꯤꯔꯒ ꯇꯝꯕ ꯌꯥꯗꯦꯕ ꯁꯤꯗꯤ. ꯃꯔꯝꯗꯤ ꯅꯪ ꯈꯜꯂꯛꯄ ꯍꯥꯏꯁꯦ ꯐꯤ ꯊꯤꯔꯔꯣꯏ ꯍꯥꯏꯅꯦꯕ. ꯑꯗꯣ ꯇꯨꯏꯁꯟ ꯐꯤꯒꯤ ꯑꯗꯨꯃ ꯂꯩꯈ꯭ꯔꯦꯀꯣ. ꯇꯨꯏꯁꯟ ꯐꯤꯒꯤ ꯑꯗꯨꯃ ꯂꯩꯈ꯭ꯔꯦ. ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ, ꯃꯣꯏꯒꯤ ꯂꯩꯕ ꯆꯥꯕꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ, ꯑꯗꯨꯁꯨ ꯍꯥꯏꯔꯛꯀꯦꯕꯀꯣ. ꯑꯗꯣ ꯂꯩꯕ ꯆꯥꯕꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ, ꯗꯣꯔꯃꯤꯇꯔꯤꯒꯨꯝꯕ ꯀꯩꯀꯥ ꯃꯌꯥꯝꯁꯤꯗꯤ ꯏꯁꯥꯅ ꯇꯧꯖꯔꯅꯤ ꯑꯍꯥꯟꯕ ꯆꯠꯈꯤꯕꯒꯤꯁꯤꯗꯤꯀꯣ. ꯃꯊꯪꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯔꯀꯥꯟꯗ, ꯑꯩꯈꯣই ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯒꯅꯤꯕ ꯊꯥ ꯈꯨꯗꯤꯡꯒꯤ. ꯗꯦꯠ 5 ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯁ꯭ꯇꯥꯏꯄꯦꯟ ꯄꯤ ꯍꯥꯏꯀꯣ. ꯗꯦꯠ 5 ꯍꯥꯏꯁꯦ ꯑꯗꯨ ꯈꯪꯗꯦꯀꯣ, ꯁꯨꯝ ꯑꯩꯅ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯕꯅꯤ. ꯗꯦꯠ 5 ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯀꯣ. ꯆꯥꯎꯔꯥꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯄꯤꯔꯦ ꯃꯣꯏ ꯁ꯭ꯇꯥꯏꯄꯦꯟꯁꯦ. ꯑꯗꯣ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯑꯦꯔꯥꯎꯟ ꯀꯌꯥꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ, ꯀꯣꯂꯦꯖ ꯈꯔꯗꯅ ꯈꯔ ꯌꯥꯝꯃꯤ, ꯀꯣꯂꯦꯖ ꯈꯔꯗꯅ ꯌꯥꯝꯗꯦ. ꯀꯣꯂꯦꯖ ꯈꯔꯗ ꯌꯥꯝꯗꯕ ꯍꯥꯏꯁꯦ 90,000 ꯑꯣꯏꯕ, 90,000 ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ. ꯁꯣ ꯑꯗꯨꯗꯣ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ 90,000 ꯍꯥꯏꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯣꯏꯒꯤ ꯀꯣꯔꯤꯌꯟꯒꯤ ꯋꯟꯗꯗꯤ ꯑꯦꯔꯥꯎꯟ 60,000 ꯋꯟ ꯍꯥꯏꯇꯥꯔꯦꯅꯦ. 600,000 ꯍꯥꯏꯕ. 60 ꯅꯠꯇꯦꯀꯣ, 60,000 ꯅꯠꯇꯦ, 600,000 ꯋꯟ ꯑꯃꯨꯛ ꯑꯣꯏꯔꯛꯀꯅꯤꯕ ꯀꯣꯔꯤꯌꯟ ꯋꯟꯗ. ꯑꯗꯨꯃꯥꯏꯅ 40, ꯑꯗꯩꯗꯤ 800,000 ꯋꯟ. ꯃꯤꯅꯤꯃꯝ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯣꯂꯦꯖ ꯈꯨꯗꯤꯡꯒꯤ. ꯃꯦꯛꯁꯤꯃꯝꯗꯨꯗꯤ ꯁꯤꯗꯩ ꯍꯦꯜꯂꯛꯄꯁꯨ ꯌꯥꯏꯑꯕ. ꯑꯣꯖꯥꯗꯨꯅ ꯅꯪ 52,000 ꯆꯥꯇ꯭ꯔꯨꯛ ꯐꯥꯎ. ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯅꯤꯃꯝꯗ ꯀꯣꯂꯦꯖ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯗꯨꯒꯤ ꯀꯣꯁ ꯑꯣꯐ ꯂꯤꯕꯤꯡ ꯈꯦꯠꯅꯔꯛꯄꯅꯤꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯃꯣꯏꯅ. ꯑꯗꯨꯅ ꯃꯊꯪꯒꯤ ꯁꯦꯃꯤꯁꯇꯔꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯊꯥꯗ ꯐꯪꯉꯛꯇꯣꯏꯅꯦ ꯅꯪ ꯁ꯭ꯇꯥꯏꯄꯦꯟ ꯑꯣꯏꯅ. ꯑꯗꯨ ꯐꯪꯉꯛꯄꯗꯨꯅ ꯅꯪ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯀꯩ ꯍꯥꯏꯅꯤ, ꯅꯪ ꯗꯣꯔꯃꯤꯇꯔꯤꯒꯤ ꯊꯤꯕ ꯈꯣꯠꯄ, ꯑꯗꯩ ꯅꯪ ꯂꯩꯕ ꯆꯥꯕꯩꯗꯨꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯖꯔꯦꯗꯅ. ꯅꯪꯅ ꯌꯥꯝ ꯍꯩꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯁꯦꯚꯤꯡ ꯇꯧꯒꯦꯕꯨ ꯌꯥꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯕꯀꯣ. ꯇꯥꯖꯨ ꯑꯍꯥꯟꯕ ꯆꯪꯈꯤꯕꯩꯗꯤ ꯅꯪꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯩꯀꯥꯁꯨ, ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯁꯤꯗꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄꯗꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦꯀꯣ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤꯃꯗꯤ. GISTꯁꯦ ꯌꯥꯎꯒꯨꯝ ꯇꯧꯕꯅꯦ, ꯑꯗꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯗꯤ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ, ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯤꯃ ꯑꯍꯥꯟꯕ ꯆꯠꯈꯤꯕꯩ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯅꯤ. ꯑꯗꯩꯗꯤ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯆꯪꯉꯦ, ꯑꯗꯨꯁꯨ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯅꯤ. ꯑꯗꯨ ꯃꯇꯨꯡꯗ ꯑꯦꯂꯤꯌꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ, ꯑꯦꯂꯤꯌꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯥꯔꯠ ꯍꯥꯏꯁꯤꯅ ꯅꯪꯁꯦ ꯂꯩꯔꯀꯥꯟꯗ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯆꯠꯄ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯒꯤ ꯀꯥꯔꯠ ꯑꯃ ꯆꯪꯉꯦꯕꯀꯣ, ꯑꯦꯂꯤꯌꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯥꯔꯠꯅ. ꯑꯗꯨ ꯀꯥꯔꯠꯇꯣ ꯄꯥꯏꯅꯕꯒꯤꯁꯨ ꯑꯗꯨꯅ ꯏꯁꯥꯅ ꯇꯧꯖꯔꯅꯤ. ꯑꯗꯨꯒꯤꯁꯨ ꯄꯩꯁꯥꯁꯦ ꯑꯍꯥꯟꯕ ꯌꯧꯈꯤꯕꯒꯤ ꯈꯔ ꯇꯧꯖꯔꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯗꯤ, ꯀꯣꯔꯤꯌꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯍꯣꯏ, ꯊꯥꯗꯕꯨꯗꯤ ꯋꯥꯠꯂꯁꯨ ꯁꯨꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯃꯣꯏ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯁꯦ, ꯃꯣꯏ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯁꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ. ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯍꯥꯏꯇꯥꯔꯦꯅꯦ, ꯐ꯭ꯔꯤꯗ ꯇꯧꯕ ꯌꯥꯕ. ꯃꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯗꯤ ꯌꯥꯝ ꯇꯥꯡꯉꯦꯕ. ꯂꯨꯄꯥ ꯂꯥꯈꯃꯨꯛ ꯆꯪꯉꯛꯇꯣꯏꯅꯦ, ꯂꯥꯈꯃꯨꯛ ꯍꯦꯜꯂꯛꯄ ꯌꯥꯏ ꯅꯨꯃꯤꯠ 14ꯅꯤꯗꯨꯗ. ꯑꯗꯨꯅ ꯃꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯄꯤꯌꯦꯕ, ꯄꯩꯁꯥ ꯌꯥꯝ ꯂꯧꯗꯕꯤꯗ. ꯑꯗꯩꯗꯤ ꯅꯪ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯄꯤꯕ ꯍꯥꯏꯇꯥꯔꯦ, ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯄꯤꯕ. ꯅꯪ ꯀꯥꯗꯩ ꯍꯦꯟꯗꯣꯛꯄꯗꯤ ꯌꯥꯗꯕ. ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯣꯏ ꯔꯨꯜꯗꯣ ꯍꯦꯛ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗ
nang amuk nasana loi thijadeba paisa mayamdo dai nang khangde punishment fine na mayam tawrani adu leire adu hujik loi college kai je application loi hange hujik aina haijaba mayamdo KAIST hange GIST hange loi hange ba hujik bachelors ki ni ko hange je masters ki ju masters na ke akhoi PG haitare ne ko masters adaidi PhD combined masters with PhD loina makse hujik March loirakpa April horakpa March loirakpa loi haura ani ba aduna mayam akhoi hujik prepare tausan ba yare aduga bachelors ki hoitadi hujik thajan ba yare college se loina ma application hange ba ko aduna mayam kan tauba akhoi hena akopa marwal khangning ba kamain thani khotni adu mayam do kai prepare tawni habdo prepare tawba sidi ayam loi amaha oidne ba akhoi na nahan dagi semai ba video mayam sidaga haiba mayam do loi amaha oidne ba akhoi document akhoi na prepare tawda ba mayam do required document mayam di loi ayam loi manai ba ko na hanjan haiba mahutta akhoi dum charana statement of purpose lai nang study plan lai re dai nang gi bachelors ki degree lai nang kai guma masters ki thata di PhD ki thara ka dana nang kai gum research proposal changa ani masters ki adu changa ani adai di nang gi ka kai haini notarized certificate degree gi nang gi transcript ka myam do notarized tawba adai di kai gumba nang bachelors ki thage ha ga nang 12 ki adu gi da myam loi changa ani ko IELTS changa ani adaidi sigi college kai gi yam no am du lei ji kai no harura sigi college kai je keno thabi ya ba IELTS exam am ta yaw da bi English ki no da yaw da bi thabi ya ba maram di nang kai gumba akoina na han sum haibdo Korean government scholarship program su ya tra if like nang na kai gumba hana tamako school na traga university college do English kai haini English school oro natraga na English tot program tamakta di loinamak aina haidana dana thabi aina dan si chamana dana si college university me amne jo IELTS ka sangde adai topic ke kam sangde ba Korean gi language ka sangde ba sidi aina KGSP ka sida khenare je dune ba KGSP gi di keno tawidana nangje chahi ama Korean language tam dune haidana scholarship khala matungda do si gi di nang Korean language tam maroi ba direct nang university enroll tawrani class adum hawrani master waina chahi ani losala loirani PhD oiragana PhD je chahi ahum pi ko maina aduga chahi ahum daina manga bo sida complete taw haiba sida complete taw ngam dadi makha tan tam da bi yaro dune PhD gi di aduga bachelors ki jumai chahi mari adum chahi manga sang aroi ba Korean government scholarship ki bachelors hai chahi manga sang tu ne chahi ama Korean language tam bagi kana ba bu sine maram de hoina kai gumba hoi Korean language tam ba khot pa hai amaram de am kana de nama de pisa phangana ko dana moi culture den involve taw dune ba ta ju hoi gi matam mang da ba hai ga di si sina oi dune ba ko si ayam bana program ga sina sida mo kaman taw ga har kana ayam bana engineering related programs na ta hai tare KAIST adai science gumba physics chemistry di lo yaw re ko biology gumba biology gi makha da myam lai re du yaw ni physics makha da myam lai re du yaw ni chemistry makha da myam lai re du yaw ni ko adain taw dana ayam bana di akhoi science and technology gi ne ba ko si university myam je arts ki dim ta pa yaw tre aduna mayam sida di arts ki di ha ba di aina yawam bu yai ata ju aina thaja ba di khar wa le ka yawam maram di moi je ayam bana kai haini science and technology gi da ayam mana research oriented institution ngata ne ba si myam je research tawra ga moi Korean kamai develop tawni na kan hona re institution ngata ne ba moi Korea gi kaino hai tare ne semi government university institute ngata ne ba ino je hai gi myam do ona moi sidi ayam mana kamai tawge har kan da moi gi Korea je kamai chawhat ni duma research tawba da di moi ayam bana moi di kaino tawidana akhoi sam harab da Samsung gumba mai di gari automobile har ga na Hyundai gumba adai di kai Samsung lai re Hyundai lai re khangde mayam lai ne bu ko moi gi company mayam je aduda company mayam lai bu da akhoi hojik si gi mayam ji gi ayam bana moi company du ga kai Samsung gi haram ni akhoi kai hani battery gumba ke ka lai dana fridge ki bu oiro ama refrigerator ki bu oiro adum ba battery gumba kya mayam de moi sum research adum ba da yam hena kai hani khumang jaw thal le bu ko ai di automobile gi da ju moi Hyundai da ngate na to pa ju lai bu ni ne moi gari company je aduna chuma myam sida moi kai haini khumang option be hen banina ko moi siden pija thadai ba moi gi pot se kamai improve tamni kamai sustainable goal ama phangna budo kai hai akoi putha sajala putok to na ta ba myam da ju kana bu ju pi ba environment ju sok tana ba aduma myam du gi ko aduna si institution myam je institute aina hoji hai gi myam je hoji ki adu myam da kai haini revolve toraga laiba institution ata odine ba aduna
ꯃꯌꯥꯝꯅ ꯑꯌꯥꯝꯕꯅ ꯔꯤꯁꯔꯁꯀꯨꯝꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯄꯔꯁꯟ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯀꯣꯂꯦꯖꯀꯩꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯀꯣꯂꯦꯖ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯅꯪ ꯍꯌꯦꯡ ꯃꯥꯔꯛꯀ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯊꯤꯑꯣꯔꯤ ꯑꯦꯛꯖꯥꯝꯒ ꯏꯔꯛꯄꯗ ꯃꯥꯔꯛꯀ ꯈꯛꯇꯪ ꯁꯣꯜꯂꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯗꯕ ꯅꯪꯅ ꯑꯣꯏꯕ ꯔꯤꯁꯔꯁꯇꯨꯗ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤꯅꯦ ꯅꯪꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎ ꯇꯥꯔꯗꯤ ꯑꯣꯖꯥꯗꯨꯅ ꯑꯗꯨꯝ ꯈꯪꯕꯤꯔꯒꯀꯣ ꯀꯩꯁꯨ ꯈꯟꯗꯕꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯔꯛ ꯂꯩꯌꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯔꯛꯁꯦ ꯅꯦꯝꯃꯛ ꯇꯥꯔꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯪꯒꯤ ꯉꯁꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯇꯣ ꯀꯛꯇꯣꯏꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯐꯤ ꯊꯤꯔ ꯇꯝꯗꯣꯏꯅꯦꯕ ꯑꯍꯥꯟꯕꯗꯗꯤ ꯅꯪꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯇ ꯆꯪꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯀꯣꯂꯔship ꯌꯥꯎꯗ꯭ꯔꯗꯤ ꯆꯪꯕ ꯌꯥꯗꯦꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁ꯭ꯀꯣꯂꯔship ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯁꯦ ꯁ꯭ꯀꯣꯂꯔship ꯌꯥꯎꯔꯕꯅꯦꯕ ꯑꯗꯨ ꯅꯪꯒꯤ ꯁ꯭ꯀꯣꯂꯔshipꯁꯦ ꯃꯣꯏꯅ ꯀꯛꯊꯠꯂꯛꯄꯒꯤ ꯆꯥꯟꯁꯁꯨ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟda ꯃꯣꯏꯒꯤ CGPAꯁꯦ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣꯗ ꯆꯠꯂꯦ CGPAꯁꯦ 5ꯅ ꯆꯠꯂꯦꯕꯀꯣ 5 CGPA 4.7 ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯤꯅꯤꯃꯝ CGPA ꯑꯃ ꯄꯤꯔꯛꯀꯅꯤꯕꯀꯣ 3.3 2.3 ꯅꯪ ꯄꯥꯁꯇꯤ ꯇꯧꯗꯣꯏꯅꯦ ꯇꯥꯁꯨ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯕ ꯌꯥꯕ ꯁꯥꯇ꯭ꯔ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯀꯣꯏ ꯄꯤꯁꯟꯕꯁꯨ ꯌꯥꯄꯣꯠꯇꯦꯗꯅ ꯃꯥꯔꯛꯇꯣ ꯑꯗꯨꯝ ꯅꯦꯝꯅ ꯐꯪ ꯂꯩꯔꯒ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯂꯤꯃꯤꯠ ꯊꯝꯃꯤꯕ ꯀꯩꯅꯣꯗꯣ ꯐꯪꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁ꯭ꯀꯣꯂꯔshipꯁꯨ ꯑꯗꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯊꯥꯅꯤ ꯍꯧꯖꯤꯛ ꯕꯦꯆꯦꯂꯔꯁꯀꯤ ꯊꯥꯕ ꯌꯥꯔꯦ ꯃꯥꯁꯇꯔꯒꯤꯁꯨ ꯍꯧꯔꯛꯑꯅꯤꯀꯣ ꯁꯤꯗꯤ ꯑꯃꯨꯛ ꯀꯥꯟꯅꯕꯁꯦ ꯑꯩꯅ ꯑꯇꯩꯗꯨꯗꯤ ꯑꯃꯨꯛ ꯀꯣꯂꯦꯖ ꯑꯃꯗꯩ ꯑꯅꯤꯗꯩ ꯍꯦꯟꯅ ꯊꯥꯕ ꯌꯥꯗꯦ ꯈꯣꯠꯄ ꯌꯥꯗꯦ ꯍꯥꯏ ꯁꯤꯗꯗꯤ ꯀꯣꯂꯦꯖ ꯂꯣꯏ ꯊꯥꯖꯤꯟꯕ ꯌꯥꯏꯑꯕ ꯅꯪ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯃꯔꯤꯃꯛꯇ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝꯗꯣ ꯊꯥꯕꯒꯤ ꯀꯃꯥꯏꯅ ꯊꯥꯅꯤ ꯈꯣꯠꯅꯤ ꯑꯗꯩꯗꯤ ꯀꯩꯀꯩ ꯆꯪꯉꯤ ꯈꯣꯠꯂꯤ ꯑꯗꯩ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ DM ꯇꯧꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯁꯦꯝꯕꯁꯨ ꯉꯝꯃꯨꯗ꯭ꯔꯦ ꯄꯥꯅ ꯊꯥꯒꯠꯄꯁꯨ ꯉꯝꯃꯨꯗ꯭ꯔꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯀꯩꯀꯥ ꯊꯥꯕꯤꯔꯛꯄ ꯈꯣꯠꯂꯛꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯇꯣꯞꯄ ꯂꯝꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯒꯤꯕꯨ ꯑꯣꯏꯔꯁꯨꯀꯣ ꯈꯪꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ DM ꯇꯧꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯟꯐꯣꯔꯃꯦꯇꯤቭ ꯑꯣꯏ ꯈꯟ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯝꯗ꯭ꯔꯁꯨꯀꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯔꯝꯗꯤ ꯁꯣꯝꯅ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯥꯟꯅꯗꯦꯅ खलम अतोप लम येंब याजु कानब मी लेरब यादना मौदी सी पोचे कानादी फनी खानीगा लेरब मी तादी मौदी कानदनीना मा यौबीनब मीजो अखोना यौबीनब वीडियो शेयर तौरमो सी हाइजरगा मैम मफमदगी काइनरसी मैम अजे मौजू वीडियो से लोरप कम हाइरम तौने अखोई KGSP की कोरियन गवर्नमेंट स्कॉलरशिप प्रोग्राम की ग्रेजुएट एप्लीकेशन की थाब यारेबको मास्टर्स का PhD की थाब यारे March 19 द डेडलाइन नेबको मोई एम्बेसी द डॉक्यूमेंट यावदब एम्बेसी ट्रैक की मरुना सी इन्फॉर्मेशन से आइजे हुजी फेसबुक ता कोरियन एम्बेसी इन इंडिया थेंगनारकपनेबा अदुना सीजे कैन तौरे अदुदो अइना हाइगे तौइसे अदुगी अकुप मरोन खया खंगनिंग बले तादी अखोइदा पाव फाबिरो कमाइन थानी खोनी हाबदो हुजी एप्रोक्सीमेटली अराउंड 1 month था अमगी मया नेबे लइसे ngasi date February की 20 लेरेदना अदुना केनो तौरेबा February ngasi 20 नि अदो वीडियो के का अपलोड तौर एडिट का तौर होरेन गम तादी होरेन हापला अदि अदुम होय था अमगी मया लेरी बको अदुना आई अखोइगी Instagram की पेज लेरी Facebook पेज तजु शेयर दि तौग्रबनेबा सिगी डिटेल्स इन्फॉर्मेशन जे ताजु याम अकुप मरोल का खंगनिंग बले का लइ ताजु हैना अकुप मरोल खंगनिंग बगी कमाइन थानी खोनी हुजी थाजन बगी कमाइन थागिनी चेदो अदुदो मैम अखोइदा हंबिरप यागनी अदुगा हानदगी प्रिपेयर तौरगा लैबा मी यावरगसु अदुगा सममनबा कमाइन तौनी ज्ञान मेन तादबा सममनबा याव मी ओरगसु अखोइदा दम पाव फाविरप यागनी अदुगा अखोइ होरेन मोई सिगिजे आई हुजी हागिना कोरियन एम्बेसी इन इंडिया की केनोदा फेसबुक की पेज सेंगनारकपनेना सिगिजे अदु स्क्रीनशॉट के कादुजु आई हापमगे सी वीडियो से हापकेबको स्वाइ स्वाइदा माइ थोक्चराजने होरेन एडिट तौरकांदा अदुगा सी हाइरमगे तौबने अदुगा साइ ना हाइबदुगा लेरेदना कोरियन की गवर्नमेंट स्कॉलरशिप नत्तबा अतोप्पा यूनिवर्सिटी गैगी स्कॉलरशिप तो अदुना ngसाइगी आइना सेमबा हाइबा यूनिवर्सिटी के का मैम दुनेबा मोइसु अयाम लोइ हौरेबा मोइजु एप्लीकेशन लॉक्शन बजे हुजे अदुगा कैनोगिने अदुना अयाम हुजे हौरिना UG की अदुगिना अदुगा हुजे अखोइ ग्रेजुएट की लोइ हौरानिबा KGSP की खितंग हानबनेबा मोइदगी KGSP की हाना हालाइ हेक लोइबा KGSP की लोइद्रिङाइदबु मोइजु हौरानिबा अदुना दुजु सिदा हाइरमगे